JNM Summit Rims ta regular director like tabadagi thabak thoram sing mapung phana pakat pangamjai haire Fazin kibami thadorak de haiduna ngasidagi Imphal Jiri lambida matam kaktaba ban hokre Kurumjari ISTV Manipuri Pau Miyeng Tabiri Singh Taram Naukjari Hauji Pau Sandong Pizari Manipurda ana layangi thabak tawbudanatana Dr. Kaya Chahi Kudingi Putholiba JNM Summit Rims ta Hauji regular director like tabadagi thabak thoram sing paikatpada khudong chadaba kaya mayoknare haire ISTV News na phangba pawgi matukina JNM ta Hauji director gi sas puriba Professor Debren Laisham masi mamang zahi June gi tang tara taretagi chahi asigi January tha fawa tha taruki director gi sas puduna laglaba matungda tha ahum amaga muk sangdoktuna Hauji director in charge na thabak puri adumai namak bawasna makhatara aduna regular director amana tabana tawni thabakya mapung phana pangthokpang amdabada natana mahangna power exercise tongna bhotna bada atopa staff amadi doctor singna thawaidabana thabak amata mapung phana paikhatna bhotna bada khudong chadaba kaya mayoknai hairi mastamaram oiduna JNMski chakho thorangi thabak sing amadi atai policy program kya paikhatna bhotna bada apanba oire hairi masagi performance yenglaga matik chaba myoibu JNMski regular director oina Atubu matam da hapa JNMski makok thongba official kya na pamdi masida Chief Minister Okram Ibobina miyeng changhaningli Amaramda Hauji JNMski director in charge oribi Professor S Rita Devi asisu English ngani tara mangagi April ki tang kulum doidagi tha taruki director gi sas puduna lakibadu English ngani tara mangagi October gi tang kulum doida matam loi khraba matungda amuhana February gi tang ahumda order ama thoktoda tha taruk makhatana thabak puduna lakli Regular director natabana Rimski chakho thorangi thabakya paikhatna honabada khudong chadabakya mayoknare hairi Regular director ama hamnaba marileinaba singna thabak paikhatpiba Rimski manung dalariba doctor amadi official kya na supamli banbayai handak chathakiba assembly mifamda phawba Rims amadi JNMs ta regular director laitriba sigi matangda wafam kya puthokna duna khanakrabasu hauzik phawbagidi JNMs amadi Rims ta regular director sing hamnaba marileinaba singna thabak lokhalakri Fazin kiba miyoi thadorakte haiduna ngasidagi hongna Imphal Jiri lambi ban hokre tha asigi tang nipan gi nimidang pung 3 makhairom taba matamda Paswai commando post manaktagi Saparmaina police na fazin kiba namthangjang village tagi gaihempau kamai amadi gaikhanlung gangmai nangthanglung riangmai fakhraga ngasi phawa thawak tabu yaningdabu phongdokduna makhoi hum phakibagi matangda semkiba JSina Imphal Jiri lambida bannasi chathakibani Nupi kyana Imphal Jiri lambida charok sing thingbagi thabak chathaki lambi asida mohoksa gumgari chanakidre JSC gi member Jamdailung gangmai na phongdorakpada police na fazin kiba makhoi ahum church ki lusing mangaktani atubu matamda makhoi ahum bu thadoraktrabadi tongan ba khongjang kya changchingani haike leader makhoi ahum phagi bedo mara lektabani makhoi bu atuban tamda thadok piu natrabadi akhoi ngasi phami ba ima event sing si mafam lengdena masimak ngasi chathari bas maina adum chathaki gani asi manung sida phadaba nung kai thokba yaurabasu state government na daita pugadabani madugi daita akhoi khangde police na Phakiba miyoi sing adu athuba matamda thadokadabani makhoina pharibasi mara laite aduga phariba matam dusu moina FIR chalibadusu aranbani pung 13 asi matam khenai pung 13 ke manung asi makhoi kadai da thamage madugi pakhum police na pibi gadabani National Food Security Act inisingni tara hundoi asi Manipur su lagliba April thadagi chatnaragani hairibasigi matangda Uripok Canada ek asigi makhada kanaba fangadoriba asi matau karamna implement toba yagadagi habagi matangda awareness program ama Kendragi MLA L Nandakumar gi yumda pangthokre nupi khaktagi oiba thoram aduda councillor L Areng Kumar yauna miyoi kyana saruk yakhi MLA Nandakumar na ek asi chatnaba matamda Kendra sida mafam nipan thamduna kanaba pigani haiki Masih kermai yendagi ekotagi hai basi discuss karo moida tijana fully cooperation PBO hai ba apel toge mai bel sing loin tawraga nasi invitation nama tawraga moi difficulties kai hai biu aduga mai tawna sarkar na tawise isi full cooperation PBO kan objective ne
Manipurbu education tourism gi hotspot ama ohengani haina education minister lakthokhibagi ona tainabada Englishingani apigani Englishing amaga samapan yankhai humdoida linkhatkiba higher secondary school ama pibamjana leramba thengnare higher secondary school asigi maming Somdal NK higher secondary school kawi Ukhrul district ki Somdal khulmaktada laiba school ni school asida hauji maikai adongi school tara manga romgi Mahiresing class 10 gi parikha center tari School asigi thong naw amadi building gi film ka hena sokba film de lehori desk leraga bench leitabadagi manang nakba church tagi bench na singba awat apa sing mention juna parikha phamori School asigi fencing leitabadana tana oza singi masingchu ka hena hanthana leramba thengnaki School gi awat apa sigi matangda village authority gi deputy chairman Katuyo Rivana wafam kya phongtorakli examination gi tamakta kreshu tabo ude akhoi bu grant do ude habdi bench desk examination hall akhoi school building sing akhoi hojik akhoi wari bise aji hojik nkhoi na lakli bise akhoi damakti am bhabane hane khali phajana nkhoi na se presta khapiraga comment bu sukha Mikin du kaying sinaba akhoi hygienic bani akhoi ba hojik fencing si amadu to dribne Amaromda arapa mafam dagi lakba Mahiroi Marfurom school sa tamli government ki makai dagi hostel singba savidaba dagi village authority na hostel saduna Mahiroi singi mateng pangduna lagli adubu laibak thibadagi haukiba February gi thada Hostel gi ka mapan maina tumna sakibadagi film sadana Mahiroi sing lehori hidamasigi matangda Somdal katamnaw logi president ngahanting khamrangna government ki pungning chingchilagli but unfortunately half of the hostel has been burned down or destroyed by the fire last month and now we are facing a problem for those students coming from other villages and this hostel's building is constructed, by the village authority. Money is collected from all the villages. Churchampur da miyoi mapan laikidabagi nimit chani surakpaga mari lenena lagliba tang tara tereki ahing nungyai tang tara nipan gi nungtil pung ahum fawwa pung tara manga chupna Churchampur gi lamka amadi Churchampur gi mafam singda dukan sing amadi atai establishment sing thong lonbaga loinena lambida gari mata chaloi hairi Lamka public ground da laikhirabu singi mafamda gun salute piduna ikai khumnaba utpaga loinena mass prayer pangthokani hairi anti tribal bill gi matang da semkiba JAC ki khongjangi manung chana chathagadoriba thabak asida water supply electricity health care telecom amadi hojik chathariba class 10 gi parikha da saruk yagadaba Mahiroi amadi oza singidi khongthokani hairi hojik pawgi mrakthana tema brematang lawjari Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu All Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIN. Class commencing from 4th April 2016. Only 40 students per batch. India gi ahanba national awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak industry industrial state Takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal Delightful cupcakes with creamy vanilla filling from Winkies, the cake specialist.
This rolls with exotic fillings. From Winkies, the cake specialist. नौना हंगजरे Z Hyundai Authorized Servicing Center कंपनी ना अयाब पीरबा ट्रेनिंग चपचार पास तौरबा मतम सिगी मतिक चारबा खुदसु खुलाई मतेंग सेम सारिबा Z Hyundai Authorized Servicing Center अखोई खुदोंग चाबा सिंगदी पैंट बूट AC charger tire inflator wheel balancer wheel aligner spare parts pick up and drop अमुक्तंग नंगसिन बिरउ अखोई की एड्रेस ती खाबम लमखाई near IGAR South Mantri Pukri अदुम करीगुंबा अवाबसिंग असि मायुंगनाबा थोकलाबा मरोई मरंग यामना यावबा चुंजाक चाबा मपालदा तोइना चाबा लिवरदा अकाइबा लाक्लाबा नत्रगा लिवरगी मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदोंगी अवाबा पुनमक कोकनबगी पाम्बैनी डायबिटिकना नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूलसु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगा लायंगबबुदी नाद्रिंगाइदा सक्सेल होबना हेना फै ब्रेक की मतुंगदा तरामना मोक्सरी मखताबा पाउदा मणिपुर लेरिबा मिपुं खुदिंगमंगना अखोइगे होरफम काउदबा फै हाइना MLA कराम थमरजिनंगसी माइचौ खोंगनांग थाबगी मितम माइखुम हांगतोपगी थोरमदा हाइख्रे क्यामगै सेगा लंबिदा पांगथोकिबा चिंगु माइचौ खोंगनांग थाबा निंगसिंग लुप क्यामगैना सिनकिबा थोरम अदुदा KYPC की प्रेसिडेंट सुरन जॉय अमदी डोनर ओइकिबा वाइखोम हेमंत ससरुक याकी MLA ना मखा तारदुना माइचौ की मितम अमा थम्बंगंबा हाइबसी अखोइ पुमनमकी चोकथोकतोनिंगाइनी हाइकी सगोलबन मोइरांग लेरक नेप्रा मेजो लेकाइदा लेबा यंग सोशल सर्विस यूनियन सिंदुना यूनियन असेगी ग्राउंड नौंगना साबा चिल्ड्रन पार्क अमा ngasi आर्ट एंड कल्चर की कमिश्नर ए राधा कुमार हांगदोख्रे ngasi की थोरम अदुदा इम्फाल वेस्ट की GC निंगथौजम जियोफी यूनियन की प्रेसिडेंट एन इवोयाइमा MSWDC की हानेगी चेयरमैन W जॉयमती याउना मियोय क्याना सरुयाकी पागसी W जॉयमती अमदी एन जियोफी अनिना कटपनी थोरंग मरी लेनेना एन जियोफी ना हाइखिबदा मिसिंग यांखलकपगी मतुंगिना सानबुंग क्या मांगसिलकपदगी अंगांसिंगी सानफम लेरेक्टबगी अवाबा मायोगनरिबसी कोंगनबा खंडुना पागसी सेमबनी हाइकी दिनबा अमगा अमगा इंटरेक्ट तौनबा अंगांसिंग सानरी खनबसु यावनी कपनबसु यावनी जैनबसु यावनी मदुदा मखोइना हाइरकदबा सोशलाइजेशन की प्रोसेस तो अदुकी प्लेटफॉर्म मा बिबिउ तो दिबरुएसे हजिते खुना डेवलपमेंट हाइरगा बिल्डिंग साबतो उबा लंबी साबतो उबा मदुदा लेगदरबसी मोय बैकोने अखोइगी वाखलोन कोइना सोशलाइज तौबा हित्रगदी अदुगी पर्पस करी ओइरि लांगोल दलेरिबा आयुष हॉस्पिटल असि मियोय खरगी सेंदानफम ओइरे हाइना मणिपुरी स्टूडेंट फेडरेशन MSF न खंगलगले आयुष सिस्टम की लायंग असि इम्फाल की मफम खरदा OPD अमसुंग IPD फावबा हांगतोक्तुना अमदी सिंगी डिस्ट्रिक्ट कयादसु मियामदा अंगकप फंगना कानबा पिरकपदगे ngасidi तोंगानबा डायरेक्टरेट अमल लिंखतुना अहानबगी ओइना फमुंग यांखै लेजुना इंग्लिश 15 गी जून थादगी डॉक्टर यावना स्टाफ हुंबुद्रानि थोइ लेरे हाइरि मिनिस्ट्री ऑफ आयुष न्यू दिल्ली दगी सेंथंग पिथरक्तुना हॉस्पिटल असि चलाइरिबनी अदुमैनमक हॉस्पिटल असिदा अनाब अमता लेते हाइरि डॉक्टर नर्स फार्मासिस्ट एक्सरे टेक्नीशियन कुक लेबोरेटरी टेक्नीशियन सिंह पुन्ना स्टाफ हुंबुद्रानि थोइ असि चंदफम लेट्रे क्वालिफाइड ओइदबा मयाम अमसु यावरे हाइरि मसिबु यंगसिनबा मेडिकल बोर्ड की ऑफिसर अमा तोंगाना थमदुना मिनिस्ट्री दगी चही खुदिंगी यामलबा सेनफम सिंह पिथरकले हाइरि मियाम दपीगदबा कानबा सिंह असि मियोय खरना मरनागी कानबा ओंथोक्तुना लेरे हाइना MSF ना मराल सिरकले ब्रह्मपुर भेगवती लेकाई दिलैबा थोक्सोम सेक्टर तकौबा मियोय अमगी युमदा बोम लंगसिलंबा थवोंगबु यानिंगदबा फोंदोक्तुना ngasi माकी युमगी थोंगालदा वकन मिफम चथखरे युमलक्ता बोम लंगसिनबा यानिंगदे अकी तुजुंग पोहनबिगनु हाइना प्लेकार्ड सिंगले इकी मैरा पाइबी नुपी अमना फोंदोरकपदा असिगुम्बा थौदोगसी मतुंगदा अमुहना तौबिगनु हाइकी इसा इना ओइबसिंगी मफमदा हाइजरिको इसा युमलक्सिदा सोकपा याबा सिबे याबा सुमाय तौना तौदना अमुहना मतुंगदा तौबिदनबा हाइजरी करिगुम्बा मखोइना अपाम्बा निंगबा लेतारगसु अदुम इचमदमना वारी सानबा यानि अमरुमदा ngarang hata dalaiba tech and bone oil pumpta bom langsilama thongbu yaningdaba phongdoktuna bangal maitai apunba community amasung ngapigani committee amasung staff singna oil pump mamangda wakan mifam chachakre nungaina dablerebasu wani sanaduna yasinabiu punsi mangba yaba mathangda amuhana chathabiganu hairi ISTV network की
इंटरनेट लाइन निमित निनी की ममांगदगी याखिद्रे मसना मरम ओजुना ISTV न्यूज़ यावना टोंगान टोंगान प्रोग्राम सिंह अपलोड तौबा अमदी रिसीव तौनबा होनबदा खुदोंग चादबा क्या मायोगनरे मसिगिदमक मियामना वरोबिदनबा नेटवर्क असना खंगलगली सौमुंग खुंजाव कबुई खुलदा नौना साबा टिंकाव रगावांगी लाइसंग कालुमकाई ngasi lamlai kendra ki MLA KSS Birena sangakre sangabagi thoromaduda sawongbung khunjaw gi khulakpa kaivazai kamai yaungna mioi kyana saryaki tingkaw ragawangi zapriek form Assam Manipur Nagaland gi General Secretary Chawba Kamson haikibda ngasi sangari ba kalumkai asi tharaga state ahumda punna masing kunmathoi shure lining loan asi miyamna yokatning baga loinana mai onsilakli hairi MLA Birena sangari ba sangle nasi miyam gi mateng loinana sabani haiki सिगुम्बा लाइनिंग लाइसोनी मफमदा थादबा यादबनिना मदुमा सरकार को पार्ट मा लोयरे अगर गवर्नमेंट जो कम्युनिटी हॉल रुमा जे लाइनिंग लाइसोन सिदा कोई अतोप अतोप कोई फंक्शन नुसन तो कोन सुन माइके अदमा सोम कम्युनिटी गुजा दीदी हे हाय हे तो जरगे नै मत लई हिबम जे लई रबनी को मसु दे अदमा आई कम्युनिटी हॉल अमा जो तोना अथुम तंदाई साना मसु बला जगे अदमा को समझाके Manipur Fair Service Day Week Kamari Lenana Manipur Fair Service Sinjuna Essay Competition Ama TZ Higher Secondary School da Pangthokre Category ani thona pangthokiba athoi hen tanaba duda punna maheroi chamaga humbutare na sarugyake Manipur Fair Service ki Division Officer L Nabachandana mahau langpok thoku matamda madudagi chechin tharang oina legadaba basic knowledge adu maheroi singda khanganaba pandamda competition asi pangthokpani haike अगर अंगांग सिंगा यम एकरा एवे वे ना बा अदुगा सेके लाकदे बा की एक्टिविटी फा दांतरा मरी देकिन कुन को पंगु बदरिबा फायर सर्विस डे अमसुं फायर सर्विस वीक अदुगी पालन तो मपुंग फा ना बा समाइना अबै सिंजब ऐसे कंपटीशन सिगी टॉपिक दी अबै जनरल फायर सेफ्टी है जनरल फायर सेफ्टी है बगी मागी अकोइना मनुंगा याव बचिन मुसी अकोइना मयाम अंगांग सिंगा मरोइना फायर प्रिवेंशन फायर प्रोटेक्शन फायर प्रिकॉशनरी मेजर्स में हमसी कोइना एवे वे ना बा देन बेसिक फायर की मरम दा कोई खर खंग हम नबा कोई कोई दा तुम्हारा हमजगी बने मसी टॉपिक Khetrigaw Kendra Madi Khurai Kendra Anigi Marakta Leiba Kongwa Turel Mathakta Saba Ugi Thong Ama Ngasi Indrajit Kawab Myo Emana Sangakre Naha Thong Haina Khangnaba Thong Ngasi Kongba Khaidiam Leikai Amadi Kongkham Leikai Anigi Marakta Chathok Chachin Tongnaba Thong ni Hairi Thong Sibu Praja Mayamna Yonda Aigi Angamba Khara Puthoga Mayamna Semba Yabagi Chajok Pina Biduna Aina Ngasi Thong Ngasi Semduna Leikai Isi Leiba Alaman Singa Gi Chinau Pai Punamakta Ngasi Aina Thong Ngasi Sinajare Leuriba Aigi Punsisida Ai Ngamigai Kendra Leiba Ai Ngamigai Mating Pangjagi Habisi Aina Adarami and the Press Thong Tamjara Hauzik Chathariba Class 10 gi Parikha gi Social Science Thokpa Nimita Joint Student Coordination Committee gi members singna Thawal Vishnupur amadi Imphal West ki board ki center singda yengsinba chatpada Khangabok Pujari High School da tariba OC pathong ningthina toromdre hairi amadi atai tongan tongan ba center sing yengsinbada Namwal Center A Namwal Higher Secondary School Center asida invigilator tariba oza sing aduna mobile paiduna parikha pangtholiba ka sing adugi manung amadi mapanda chatuna leramba thengnaki mathong ningthina tawdaba oza sing committee na miyang changlagani hairi Moirang Municipal Council gi Ward number 13 na konba Oksongbung Khunogda MLA Prithvi Rasna Pukri ama tawbagi damakta lamdam adongi khunja singna thagatpa phongdorakli Kumbi Kendragi Manung Chanba Bora Lengobi Primary School Muthatkanu haina lamdam adongi angang sing amadi makhoi gi mama mapa singna khongchatama satkre School asi muthatpa ningde Angang singna kilometer anirom khongna school chatpa haibasi awab oigani school asi amuhana hangdo khanbiu haina kendra gi MLA gi puning chingchelakli Khongman gi langbi pakthokpa ga mari lenana retaining wall chanbagi thabak chathariba asi quality control tokdrabra haina lamdam adongi mioi kyana chingnaba phawre mafam amaga pakpa amadi wangbagi changsu manadre hairi Mapam asida chaliba retaining wall asi athu matamda mari lenaba local MLA na yangsin binaba lamdam adongi miyam na puning chingchilakli ba khongman turen gi manungda khogi tungkoina khogi khongman gi namaruina ko khongman gi turen gi fajaram da mam fajarna na bagana yam kana khogi kendra sigi MLA yam thawa yauna khogi
चेनबी चोंबीदुना अखोगी चलइबा लेफ्टेनिंग वाल से लमी पाथोपगी मरी लेना चलइबा वाल से मरोइना चलिबा अखोइना उजबदा वाल लेफ्टेनिंग वाल चलिबसी पाकपा अरेदी वांगबना चिंगबा अरे लूबना चिंगबसी अमत मानदबगी मोंग अमा प्रजासिंगसिना उई मसी आई सामकसु उई हारिबसिंग असि प्रजासिंगसिदा खंगनबिबा यारदी मीडिया की थोंगदबु ओरसु अपाकपा क्या मोगेदबनो अरुबना क्या मोगेदबनो अवांगबना क्या नो हाइबना चिंगबसी खंगलगा क्वालिटी मेंटेन तौबसितंग तौहनबिनबा कोई लेकाई क्लब नसु मीटिंग तौराइदी प्रजा मोइना प्रजा के अहलमल लेकाई के अहलमल मैम अमसु याम कन्ना क्वालिटी मेंटेन तौननबा कोई खबर दे इरे अदु आई बसे डिपार्टमेंट की अथॉरिटी से पीरे अदुबो डिपार्टमेंट की अथॉरिटी सिंगसु अखोई लामे हबा पाउदी तारे अदुबो मखाताना अखोई हौजि फाउजी कंट्रोल तौदबगी तौदना अदुमक सुबगी थिंगबा कंट्रोल तौहनबगी कैनोमता लेतबसी मदांगदा लेकाई की प्रजा मोइना मसी कंट्रोल तौहननबा यंगसलनिंगे हैना अखोई आईएसटीवी थोंग फोंदोनी फुमलौद लैबा ऑल फुमलौ कम्युनिटी हॉलदा ngasi nongmagi oiba lemna lain bagi camp ama lamsang sekmai demand committee na sinduna pangchokre committee ki convener and iboholna camp asi local MLA gi miyeng makhada miyam mi khanduna pangtokpani haiki Janim Samadi Rimsta regular director leitabadagi thabak thoram sing mapung phana paikapang ngamje hairi amadi Fazin Kibami Thadorak Haiduna, Nasidagi in Fazili Lambida, Matam Kaktaba, Ban Hopre. Howziki the ice Pizaba, Manipuri Pau, Matana Sarajare, being Tabi Simba Mukana, Kundari.